조금 감 들어봐. 안 돼. 아니 정어 아니 정어. 빨리 나가 빨리. 뭘 못하는 게? 오늘 자리야. 너희 없다고 하는 장물이 뭐 하지? 가만히 있는 걸 우리 한가만 생겨. 나 혼자. 너 행이도 가만히 행이도 살로. 가만히 있는 말은. ꯁꯥꯔ ꯃꯣꯏꯁꯦ ꯁꯣꯏꯗꯅꯀꯣ ꯑꯩꯗꯤ ꯃꯅꯨꯡꯗ ꯁꯨꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯑꯦꯛꯁꯥꯔꯚꯤꯁ ꯀꯣꯂꯣꯅꯤꯗ ꯆꯠꯂꯦꯕ ꯃꯣꯏꯁꯦ ꯁꯣꯏꯗꯅ ꯃꯊꯛ ꯀꯥꯈꯠꯈ꯭ꯔꯕ ꯀꯥꯏ ꯋꯥꯏ ꯖꯒꯥꯗ ꯃꯣꯏ ꯐꯥꯏꯁꯦ ꯇꯥꯅꯤꯡꯗꯨꯗ ꯃꯣꯏ ꯗ꯭ꯌꯨꯇꯤ ꯐꯖꯅ ꯗ꯭ꯌꯨꯇꯤ ꯄꯨꯔꯥ ꯃꯤ ꯕꯪꯀꯔ ꯁꯥ ꯂꯩꯕ ꯑꯗꯨ ꯑꯩ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯥꯡꯕꯨꯗꯣ ꯖꯒꯥ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯦꯅꯦ ꯅꯣꯡ ꯌꯥꯝ ꯆꯨꯈꯤꯕꯅꯦꯕ ꯉꯁꯥꯏ ꯃꯣꯏꯁꯦ ꯁꯤꯡꯒꯥꯄꯨꯔ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯛꯄ ꯑꯗꯨ ꯒꯥꯔꯤꯗꯤ ꯃꯣꯏꯒꯤ ꯒꯥꯔꯤ ꯃꯨꯟꯈ꯭ꯔꯦ ꯀꯩ ꯒꯥꯔꯤ? ꯒꯥꯔꯤ ꯐꯪꯒꯅꯤ ꯌꯥꯔꯦ ꯑꯥꯔꯃꯤꯗ ꯂꯩ ꯈꯪꯉꯦꯕ ꯑꯗꯣ ꯃꯣꯏꯅꯕꯨꯗꯤ ꯍꯥꯏ ꯒꯥꯔꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨ ꯒꯥꯔꯤ ꯁ꯭ꯀꯨꯜꯗꯤ ꯂꯩ ꯅꯠꯇꯦ ꯍꯥꯏꯕ ꯁ꯭ꯀꯨꯜꯗꯤꯗ꯭ꯔ ꯀꯩꯅꯣ? ꯀꯩ ꯒꯥꯔꯤꯅꯣ? I10 red color ꯔꯦꯗ ꯀꯂꯔ. ꯅꯝꯕꯔꯗꯤ ꯃꯥ ꯑꯅꯧꯕ ꯂꯧꯕꯅꯤ ꯍꯥꯏꯕ ꯁꯦꯀꯦꯟ ꯍꯦꯟ ꯃꯥ ꯅꯝꯕꯔ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯨ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯅ ꯂꯩꯕ ꯅꯧꯅ ꯅꯝꯕꯔ ꯈꯪꯗꯦ 그거 잘랐다. हिंदी थोड़ा